human rights defender, Chief of ngasi December gi tang 35 hairiba numit asi aikhoi nujali ching marup haina thaina solising amaga samapan humudra ga mari da lingkhat kiba adugumba lup adugi nifurok suba kumon palon numini numit asibu aikoina karigi damakta golden jubilee haina tholibano haiba di mipung khungdi mangna khangnaraba wafamni ngasi asi chahi 50rak suba adugumba nujali ching maruki mako kumon numitni numit asida aikoina tawgiba thabak mayam sing adu khitang panjarabada leisabi oiringaida manipurda leiriba lupsingsi nupisi aduki matik 1974 solising amaga samapon humda mari aswaidadi aduki matik nemdhana leirami aduna maram oirakanda nupisi ki empowerment henganaba amadi nupisi na tawba yaba thabak karino haibasi aikoina thigalakanda manipur si pithibi gi lamjen chenbada yawba ngamba mioi ama oinana bagi da mioi amamam oinana bagi damakta leibak singdugi marakta tinba yanana bagi damakta aikoina nupi gi lup leisabi gi lup asi lingkhachagi bani aduga aikoina matamdada aduki mati aikoi thabak mayam ama tawrakhre loina na ikui mayam si magi thabak tawbagi mayum pambagi thabak chathagarba matungda aikoi si leina magi kainosi lup asi maming leina aikoina atopa lupta yaukshallakanda aikoina leibaki thabak kaya mama tawrakhi khudam oina haijarabada aikoi ngasai aikoina keynote address da aikoigi VP na panbigi badu kangla agitation da lup asidagi haurakpa ai isamag yauna kangla agitation tawrakanda aspa lokthonabagi khongjang ama changchanki manipur gi khongjang kaya da lup asi nujali ching marup asidagi haugalakpa aikoi mayamna school oja sing da oiro mana changiba mafam sing du da maira paibi da oiro magi sakti puthokduna leibaki oiba thabak kaya marum ama tawduna ngasi phawba lakhi aduda aikoina hairiba nujali ching marup asibu kaufam thokte mabu ningsingbam thoi mangonda gi haurakibani haiduna ngasi asimak 50rak suba golden jubilee pangthokliba sini aduga manipur da hujik oiriba phibam si adugi matik phibam sadriba marak sida nujali ching marup tagi haurakpa aikoi loinabak magi sakti puthokduna thabak chathari aduga lan thengnabada aduga sarkar gi mayokta sarkarna aran ma tawbada chumthongnabagi damakta aikoi mayam yam kana dum khudang chena yaujari aduga loinana aikoina hojik leiriba phibam sida me ahumdagi manipurgi tangdu leita daba amu hengalakpa maramdi aikoi masen mata hatok narangna bahona bada india government na khulai oina sijinar kanda su kukui amadi chin kuki sijidarakpa badi pugorbe sijidarakpa bayap singi mayokta aikoi chapchana leptuna lagli aduna asigumba thabak thauram sing ase aikoi lep leitana taurai basi khoigi nujali ching marupna lamjing birakpani haiba wafam je thamjari aduga loinana hujik leiri ba phibam sida india na machet thugaina ba haidana amadakak taurakanda honarakpa pumba manipur gi ima singna phaigak phangna yari amasung phaigak phangla mayong nagi gani haifam de thamjari aduga chhatra gi oiriba sangstan sing aduga youth ki oiriba sangstan singda youth ta amadi chhatra singda lairik khaktana chanaba yadaba lairik haibase compulsory ni lairik yamna phajana tamgadabani mamut bana tamgadabani loinana aikoi gi haurakpham chapchana khangadabani aduga chana bi asigi manungda aikoina kari doba yabage haibase aikoina munna kupna naharon singchida inkhalai ba isai su singjida mayak sengna tambi ba ma changi isa singna chu khangrabo honagadabani haiba wafam ji
थमजरी अदुना अइना तोइना पंजबा मणिपुरदा अखोइगी यूथ लेत्रबा छात्र की संस्थान लेत्रबा मैरा पाइबी लेत्रबा मणिपुर ना हनुगुट ओइग्रनी हाइबसे आइदी याम तोइना हाइजबा अदुगुम्बा पोछक अमनी अदुना अखोइ सिंसे करिगी दमकता अखोइ करमाइन तौदना अखोइना अखोइगी हुजिक लेरिबो फिबम से कन्नंग अखोइ ngakthokkadogge haiba taragadi अखोइ इमा सिंह 1904 1939 अदुगी ममांगदा रानी महारानी लिंथोइ ngambi कुरंगन नैनी अदुगा मजाइबे मा लिंथोइ थोइबी असिना चिंबा मखोइगी कोकता यावबा खुदक की ओइबा खनबा ngamba अदुगुम्बा शक्ति न सेमंबा मसा मसु ngaktaniना मदुगी शक्ति सिंतु सिजिनदरकादा खुदक की ओइबा प्रॉब्लम सिंग सॉल्व तौनबो होनबरदा मणिपुर इमागी मसा सिंह इमा मैरा पाइबी सिंह मणिपुर प्रजा सिंह मणिपुर की छात्र सिंह मणिपुर की यूथ सिंह फाइ पुनमंगना पुलमना चाछलकांदा हौजिक थेंगनरिबा मनि इंडिया सरकारना अखोइबु मायोकनदना अखोइबु मांगनना बोहनरिबा सिंचेप थारिबा डिवाइड एंड रूल सानरिबा से मसि पुनमक्सि पुनसिलकांदा ngakthokkadabani haiba wafamsi thamjari loinana अखोइ हौजिक कुकी चिन अमसुंग सु कुकी बु मायोकना बदन नतना मखोइदि कैसु नति हैना खल्ली अदुना अखोइ हुजिक इंडिया गा चाउरबा लान अमा थेंगनबा अमा चंगी अदुना मबुक छेंगदबा इंडिया गवर्नमेंट अमदि मागी मतुंग इल्लगा लेरिबा मणिपुर गवर्नमेंट से परा तंबिनबगी दमकता मेमा अखोइना खुदुम छिंगगा खंगचेत सेलगा अखोइ ngaiduna लेरि हाइबसे गवर्नमेंट अनिमंगना खंगदबनी हाइबा वाफमसे थमजबगा लोइनना मणिपुर की मी खुदिमक मनिंग हनबिगनु अखोइ पुनमक इमाले बा ngaकदबनी अखोइ लोइनमक इमाले बाकी दमकता कथोकदबनी अखोइ पुनसिनजी हाइबा वाफमसे थमजरगा तेनसिनजरी Oh